Thamoida takiba Saktamla karamna kaugani. Kungi akanba nongle nusik kaya ama silaktuna laklabasu koklaroi. Thamoisina pamle nungsiri haiduna aibu nungsibiyu aibu pambiyu aigi khanthadaba thamoi kanmi amagi moongda hairaga namahaduna laugadra madudi khak yaroi. Nungsiba amana nungsiba amagi damak kayamuk wajaba khanjaba nungsizariba thamoi adutana khangmani. Thamoi kanmi ama oikinu aigi khandrabasu aigi damak leptrabasu aina nangbo suki matik nungsi habasidi khangbiko. Chinglemba masam madu hana miyar mamangda lepaga nofai tawduna siurdi yarese tanja aduda pari changlaga o yare fajaraga da leiraba saktuda amuk kesilurano. Chinglemba onthoraaga pari de yenglaga nofai tawri som khaibiriya pari na tawrise yengo haibagum mangakadu haifet hairaga haraubiga tawri male yare gya chalaslau school thengkhrani. Chinglemba espiratangi amata pokjaba machanupani magi apokbi mamadi mana thani pan hairakpa daida anaba madagi lekhidre mamagi minungsi walakpana maram oiraga ratana thabak chathokpada Chinglemba bu hek moigi yum thangnana leibi sakhi oida hek thanami aduna lekai myam changduna Chinglemba gi damak Rabina bu ratanga mungnauna lohongki. Rabina ingtapa nupini magi nabada kana su leitre makhura amane yoklakpani masada pongthokpa chawthokpa ite mana ratangi yumda khongdarakpa numittagi Chinglemba magi hek mapukthokgi machamakni khanna senajai. Chinglemba gi minok amada mathamoi benjai nongmata Chinglemba na chak chadrikhe chadi. Chinglemba ga pariga du Chinglemba gi kadagi kumtharai. Chinglemba na masi Rabina su athu atu thoklaga aima sana nangbu school chaturabo oi masi pari sula e chalage pare inthi jana chaluko mi khatna chaina batawnu ko asi hairaga machabu manam nambiri chalo Chinglemba su hoi hairamlaga pariga punna school dalai school yoragladuna pari amadi Chinglemba changlai parina no shadi lakpu dine. Chinglemba nakanda mi lakpra haina haife onthoga yengi aduga parida haife konsilaga oisok namai kainiko mina taraga yengunese natuoinu ubroisa namai kainiko na yambo tunglongdegi kaurakpani Chinglemba mamai fat onthoga yenglakpada laisnado mayagi higalaga changsilai yambo aidi ngasai nang thiruine aduga sida lerame. Chinglemba wakhanda koino musi nupisina aingona su yam chanamna sibo soiro semase. Chinglemba khomdradi fajadre khanduna tapna is warigadi class anguraba laisnana changdeda aisu lakta ngari parina mu laisna yafabi lakraba laisnana pari de yengla aga bisum suktak tongna khangdeda aiga maga primasunate pari wakhalda khonda sida irang siga paktiyam tanja aduda yaifabi amadi Columbia du gate gi wari sana duna lai yaifabi Chinglemba ubada hainadraduna nakalamada Columbia ba fatchinglaga bai law surjection gi manakta amta chaluse asi haraga Columbia ba chingi Columbia na beksi phawdi thamukisidana yaifabi mamito amu Chinglemba hoina leiriba domda amuk haife yenglaga yare law falau namta changuse asi haraga nakan amada chatkre. Chinglemba yaifabi gi matawduda nungaitaba khajikti fawjai laisna ju Chinglemba de yenglai adubu kaisum hairamda masu prap chakre pari su Chinglemba gi nungaitaba du khangladuna phagi tawri masoi law yar natu to mi chakre. Chinglemba paina pari de yenglai aduga mang tharaga gangam chakre kya dano ne ngai khone asi haraga parina tanaki asumna matamdi sum hawkhiduna class su hawre class manungda Chinglemba di yaifabi bu tumin yengjarami aduga laisnana su Chinglemba bu tumin yengje. Chinglemba tapna manglaga laikre ningsinglai Chinglemba na yaifabi
ꯌꯥꯏꯐꯕꯤ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯑꯒ ꯑꯦ ꯀꯩꯗꯧꯔꯒꯦ ꯚꯥꯏ? ꯆꯤꯡꯂꯦꯝꯕ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯍꯁ ꯃꯤꯅ ꯉꯁꯥꯏꯗꯩ ꯀꯧꯔꯤꯁꯦ ꯇꯥꯄꯣꯇꯦꯅꯦ꯫ ꯌꯥꯏꯐꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩꯃ ꯇꯥꯔꯨꯗ꯭ꯔꯦꯁꯨ ꯑꯗꯣ ꯀꯩ ꯂꯩꯔꯒꯦ? ꯆꯤꯡꯂꯦꯝꯕ ꯇꯞꯅ ꯌꯥꯏꯐꯕꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯋꯥꯔꯤ ꯑꯝꯇ ꯁꯥ ꯌꯥꯒꯗ꯭ꯔꯥ? ꯌꯥꯏꯌꯦ꯫ ꯂꯥꯛꯑꯣ ꯑꯁꯤꯒꯤ ꯐꯝꯐꯝꯁꯤꯗ ꯐꯝꯃꯨꯁꯦ꯫ ꯌꯥꯏꯐꯕꯤꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯑꯅꯤꯗꯨ ꯀꯪꯂꯥꯄꯥꯠꯀꯤ ꯐꯝꯐꯝ ꯊꯥꯔꯤꯕ ꯑꯗꯨꯗ ꯐꯝꯂꯒ ꯂꯩ꯫ ꯌꯥꯏꯐꯕꯤꯅ ꯀꯩ ꯋꯥꯅꯣ ꯍꯥꯏꯅꯤꯕꯨ ꯍꯥꯏꯔꯣꯗꯅ꯫ ꯆꯤꯡꯂꯦꯝꯕ ꯅꯥꯀꯟ ꯑꯃꯗ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯊꯣꯛꯑꯒ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯋꯥꯈꯜꯗ ꯑꯩꯕꯨ ꯀꯃꯥꯏꯅ ꯍꯥꯏꯔꯗꯣꯏꯅꯣ? ꯌꯥꯕꯨ ꯌꯥꯔꯛꯀꯗ꯭ꯔꯅꯦ? ꯍꯦꯔꯥ ꯅꯨꯄꯥꯅꯕꯨ ꯍꯦꯛꯇ ꯍꯥꯏꯔꯒꯦ꯫ ꯌꯥꯏꯐꯕꯤꯅ ꯆꯤꯡꯂꯦꯝꯕꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯛ ꯄꯥꯛ ꯊꯥꯔꯒ ꯚꯥꯏ ꯀꯩꯗꯧꯔꯒꯦ? ꯆꯤꯡꯂꯦꯝꯕ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯑꯒ ꯀꯩꯁꯨꯝ ꯇꯧꯗꯦꯗ꯫ ꯑꯗꯣ ꯌꯥꯏꯐꯕꯤ ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ꯫ ꯅꯪꯅ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩ ꯁꯨꯝ ꯊꯃꯣꯏꯗ ꯂꯣꯠꯇꯨꯅ ꯊꯝꯕꯁꯦ ꯉꯝꯂꯛꯇ꯭ꯔꯦ꯫ ꯅꯪꯒꯤ ꯅꯐꯝꯗ ꯋꯥꯍꯩꯁꯦ ꯐꯣꯡꯗꯣꯛꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯄꯗꯤ ꯑꯩ ꯉꯝꯗ꯭ꯔꯦ꯫ ꯄꯥꯡꯗꯕꯩꯒꯤ ꯇꯧꯕꯨꯗꯤ ꯅꯪꯅ ꯈꯪꯕꯤꯈꯤꯗꯦ꯫ ꯏꯆꯝ ꯆꯝꯅ ꯅꯪꯅ ꯁꯨꯝ ꯈꯟꯕ ꯑꯣꯏꯕꯅ ꯑꯩꯅ ꯅꯐꯝꯗ ꯍꯥꯏꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯥꯏꯔꯒꯦ ꯈꯟꯅ ꯂꯥꯛꯂꯕꯅꯤ꯫ ꯌꯥꯏꯐꯕꯤ ꯆꯤꯡꯅꯅ ꯆꯤꯡꯂꯦꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯆꯤꯡꯂꯦꯝꯕ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯣꯀꯦꯠꯇ ꯍꯨꯝꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨ ꯌꯥꯏꯐꯕꯤꯗ ꯌꯦꯡꯂꯒ ꯌꯥꯏꯐꯕꯤ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯌꯥꯏꯐꯕꯤ ꯐꯝꯂꯝꯕꯗꯩ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯉꯛꯅ ꯆꯤꯡꯂꯦꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯆꯤꯡꯂꯦꯝꯕ ꯌꯥꯏꯐꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏ ꯅꯣꯟꯊꯈꯤ꯫ ꯌꯥꯏꯐꯕꯤ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯑꯒ ꯁꯣꯔ ꯇꯞꯅ ꯍꯣꯟꯇꯣꯛꯏ꯫ ꯑꯗꯨꯒ ꯚꯥꯏ ꯑꯩꯗꯤ ꯅꯪꯕꯨ ꯃꯔꯨꯞ ꯑꯃꯒꯨꯝ ꯆꯝꯅ ꯈꯜꯂꯤ ꯍꯧꯖꯤꯛꯁꯨ ꯃꯤꯀꯨꯞꯁꯤꯗꯁꯨ꯫ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯂꯝꯕꯤꯗ ꯑꯩꯈꯣꯏ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯌꯥꯗ꯭ꯔꯤ꯫ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ꯫ ꯏꯁꯥ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯐꯥꯎꯕ ꯁꯨꯝꯕ ꯂꯝꯕꯤꯗ ꯆꯠꯅꯤꯡꯗꯦ꯫ ꯑꯃꯨꯛ ꯇꯞꯅ ꯆꯤꯡꯂꯦꯝꯕꯗ ꯌꯦꯡꯂꯛꯑꯒ ꯑꯩꯗꯤ ꯅꯪꯕꯨ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯈꯜꯂꯤ꯫ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯒꯅꯨ꯫ ꯑꯩꯁꯨ ꯅꯐꯝꯗ ꯃꯔꯨꯞ ꯑꯃꯗꯒꯤ ꯍꯦꯟꯅꯁꯨ ꯈꯟꯕ ꯉꯝꯃꯣꯏ꯫ ꯈꯟꯒꯦꯅꯁꯨ ꯈꯟꯈꯤꯗꯦ꯫ ꯍꯣꯏ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯒꯤ ꯅꯔꯥꯟꯁꯨ ꯅꯠꯇꯦ꯫ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯕꯒꯤꯗꯃꯛꯇꯗꯤ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤ ꯃꯤꯀꯨꯞꯁꯤꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ꯫ ꯏꯆꯝ ꯆꯝꯅ ꯍꯥꯟꯅ ꯂꯣꯏꯅꯕ ꯁꯨꯃꯥꯏꯅ ꯑꯁꯨꯝ ꯂꯣꯏꯅꯁꯤ꯫ ꯆꯤꯡꯂꯦꯝꯕ ꯏꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯑꯅꯤ ꯄꯨꯟꯁꯤꯟꯅꯗꯨꯅ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯋꯥ ꯑꯃꯠꯇꯗꯤ ꯍꯥꯏꯔꯝꯗꯦ꯫ ꯌꯥꯏꯐꯕꯤꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯊꯦꯡꯈ꯭ꯔꯦ ꯍꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏ ꯑꯣꯟꯊꯣꯛꯑꯒ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯍꯧꯕꯒ ꯆꯤꯡꯂꯦꯝꯕꯅ ꯌꯥꯏꯐꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯗꯨꯅ ꯌꯥꯏꯐꯕꯤ ꯑꯁꯨꯛ ꯀꯨꯏꯅ ꯅꯪꯒꯤꯗꯃꯛꯇ ꯋꯥꯅ ꯉꯥꯏꯖꯔꯛꯄꯅꯤ꯫ ꯄ꯭ꯂꯤꯖ ꯑꯦꯛꯁꯦꯞꯇ ꯇꯧꯕꯤꯌꯨꯕ ꯄ꯭ꯂꯤꯖ꯫ ꯌꯥꯏꯐꯕꯤ ꯃꯈꯨꯠꯇꯨ ꯃꯨꯛꯂꯒ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯊꯥꯗꯣ ꯃꯤ ꯃꯃꯥꯡꯁꯤꯗ ꯐꯖꯗꯦ꯫ ꯆꯤꯡꯂꯦꯝꯕ ꯑꯗꯨꯒ ꯇꯥꯗꯦ꯫ ꯌꯥꯏꯐꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯌꯥꯏꯐꯕꯤ ꯄ꯭ꯂꯤꯖ꯫ ꯍꯟꯗꯛꯇꯤ ꯌꯥꯏꯐꯕꯤ ꯁꯥꯎꯅ ꯃꯈꯨꯠ ꯑꯗꯨ ꯁꯠꯇꯣꯛꯑꯒ ꯆꯤꯡꯂꯦꯝꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ꯫ ꯃꯃꯥꯏ ꯑꯗꯨ ꯄꯥꯏꯔꯒ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯆꯤꯡꯂꯦꯝꯕ ꯌꯥꯏꯐꯕꯤꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯈꯤ꯫ ꯌꯥꯏꯐꯕꯤ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯑꯩꯁꯦ ꯅꯨꯄꯤꯅꯤ ꯇꯨ ꯁꯣꯜꯂꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ? ꯌꯥꯏꯐꯕꯤꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯃꯈꯣꯟ ꯅꯤꯛꯂꯤ꯫ ꯃꯊꯪ ꯁꯨꯃꯥꯏꯅ ꯇꯧꯒꯅꯨ꯫ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅꯁꯨ ꯀꯧꯔꯛꯀꯅꯨ꯫ ꯑꯩ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯏꯐꯕꯤ ꯃꯄꯤ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯆꯦꯟꯈꯤ꯫ ꯆꯤꯡꯂꯦꯝꯕ ꯍꯧꯖꯤꯛꯇ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ꯫ ꯌꯥꯏꯐꯕꯤꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯋꯤ꯫ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤ ꯃꯌꯥꯝꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯒ ꯆꯠꯅꯈꯤ꯫ ꯆꯤꯡꯂꯦꯝꯕ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨ ꯃꯌꯥꯗ ꯍꯥꯏꯐꯦꯠ ꯆꯤꯛꯏ꯫ ꯑꯗꯨꯒ ꯃꯃꯤꯠꯇꯨ ꯑꯇꯤꯌꯥꯊꯛꯇ ꯌꯦꯡꯈꯠꯂꯒ ꯇꯥꯔꯛꯀꯦ ꯇꯧꯔꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯇꯥꯗꯅꯕ ꯋꯥꯅ ꯍꯣꯠꯅꯖꯩ꯫ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯀꯞꯄ ꯈꯥꯡꯕꯗ꯫ ꯂꯥꯜꯂꯕ꯭ꯔꯥ? ꯑꯩꯅ ꯅꯐꯝꯗ ꯅꯨꯡꯁꯤꯔꯨꯕ ꯑꯩꯅ ꯂꯥꯟꯕ ꯇꯥꯔꯦꯀꯣ꯫ ꯍꯥꯏꯅꯩ ꯅꯨꯄꯤꯒꯤ ꯊꯃꯣꯏꯗꯤ ꯂꯩꯅꯥꯗꯒꯤꯁꯨ ꯍꯦꯟꯅ ꯊꯣꯠꯂꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯌꯥꯏꯐꯕꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯤ ꯅꯨꯡꯗꯒꯤꯁꯨ ꯍꯦꯟꯅ ꯀꯟꯈ꯭ꯔꯦ꯫ ꯀꯟꯒꯦ ꯌꯥꯎꯅ ꯀꯜꯂꯕ꯭ꯔꯥ ꯅꯪꯒꯤ ꯊꯃꯣꯏꯗꯨ? ꯀꯜꯂꯒꯦ ꯌꯥꯎꯅ ꯀꯟꯈ꯭ꯔꯕ ꯊꯃꯣꯏꯗꯨꯗꯒꯤꯁꯨ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄꯅꯔꯥ
ꯇꯥꯔꯛꯂꯤꯕ ꯃꯤꯠꯇꯒꯤ ꯄꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯣꯏꯅ ꯄꯣꯛꯇꯨꯅ ꯇꯥꯔꯛꯂꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯑꯁꯥꯎꯕꯒꯤ ꯄꯤꯔꯥꯡꯂꯥ? ꯄꯥꯔꯤꯅ ꯆꯤꯡꯂꯦꯝꯕꯒꯤ ꯃꯁꯥ ꯑꯗꯨ ꯅꯣꯝꯗꯨꯅ ꯚꯥꯏ ꯚꯥꯏ ꯄꯥꯔꯤꯒꯤ ꯍꯟꯇꯛꯀꯤ ꯀꯟꯇꯛꯅ ꯉꯥꯡꯈꯤꯕ ꯈꯨꯡꯉꯥꯡꯗꯨꯗ ꯆꯤꯡꯂꯦꯝꯕ ꯃꯪꯂꯝꯕꯗꯒꯤ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯑꯍꯥ ꯀꯩꯗꯧꯔꯒꯦ? ꯑꯦ ꯑꯆꯨꯝꯕꯒ ꯁꯥꯗꯅ ꯅꯃꯥꯏ ꯀꯥꯏꯅꯤꯀꯣ. ꯁꯨꯇꯤ ꯊꯥꯔꯦ ꯏꯕꯨꯡꯉꯣ. ꯏꯕꯨꯡꯉꯣꯅ ꯃꯪꯉꯤꯀꯥꯟꯗ ꯑꯣꯖꯥꯅ ꯀꯧꯕꯁꯨ ꯇꯥꯗꯦꯅꯤ. ꯀꯩꯅꯣ ꯀꯔꯝꯕ ꯁꯪꯁꯥꯔꯗ ꯆꯠꯂꯨꯔꯒꯦ? ꯆꯤꯡꯂꯦꯝꯕꯅ ꯄꯥꯔꯤꯗ ꯄꯩꯔꯞ ꯌꯦꯡꯂꯒ ꯖꯨꯄꯤꯇꯔꯗ. ꯄꯥꯔꯤꯅ ꯃꯌꯥ ꯍꯥꯏꯒꯠꯂꯒ ꯑꯣ ꯐꯩꯅꯦ ꯐꯩꯅꯦ. ꯖꯨꯄꯤꯇꯔꯒ ꯀꯥꯞꯄꯨꯔꯕꯣꯏꯔꯦ. ꯁꯣꯝꯗꯤ ꯄ꯭ꯂꯥꯅꯦꯠ ꯑꯇꯣꯞꯄꯗ. ꯆꯤꯡꯂꯦꯝꯕ ꯃꯥꯟꯅꯕ ꯇꯟꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ. ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ 12 ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯏ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯌꯥꯏꯐꯕꯤ ꯁꯨꯃꯥꯡꯗ ꯍꯧꯔꯤꯕ ꯂꯩꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯀꯂꯝꯕꯤꯌꯥꯁꯨ ꯂꯥꯛꯑꯒ ꯁꯦꯁ ꯊꯕꯛ ꯐꯩꯀꯣ. ꯌꯥꯏꯐꯕꯤ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯑꯒ ꯑꯦ ꯂꯥꯛꯅꯤꯒ ꯑꯝꯇ ꯍꯥꯏꯔꯛꯇꯦꯅꯦ. ꯅꯊꯧꯔꯣ ꯂꯥꯛꯅꯤꯡꯉ ꯂꯥꯛꯅꯤ ꯂꯥꯛꯅꯤꯡꯗ꯭ꯔ ꯇꯣꯛꯅꯤ. ꯌꯥꯏꯐꯕꯤ ꯄꯦꯔꯦꯗꯨ ꯃꯈꯥꯗ ꯊꯝꯂꯒ ꯅꯪꯒꯤ ꯅꯆꯤꯟꯁꯤꯗꯤ ꯉꯥꯡꯅ ꯉꯝꯖꯄꯣꯠꯇꯦ. ꯂꯥꯛꯑꯣ ꯑꯩ ꯀꯥꯗ ꯆꯪꯁꯤ. ꯑꯩꯁꯦ ꯄꯣꯛꯂꯛꯄꯗ ꯆꯤꯟꯅ ꯊꯣꯛꯂꯛꯑꯦ ꯍꯥꯏꯔꯤꯅꯤ. ꯑꯗꯨꯅ ꯆꯤꯟꯁꯤꯃꯗꯤ ꯃꯁꯥꯏ ꯑꯗꯨꯝ ꯀꯜꯂꯤ. ꯋꯥꯒ ꯉꯥꯡꯗꯕꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯕꯁꯦ ꯁꯣꯔ ꯃꯅꯝꯒ ꯅꯝꯊꯤꯗꯧ ꯃꯥꯜꯂꯦ. ꯑꯍꯣꯏꯕ ꯑꯩꯁꯦ ꯋꯥꯒ ꯉꯥꯡꯗ꯭ꯔꯗꯤ ꯁꯤꯒꯦ ꯇꯧꯏ. ꯌꯥꯏꯐꯕꯤꯅ ꯀꯂꯝꯕꯤꯌꯥꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯂꯒ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ. ꯂꯥꯛꯑꯣ ꯆꯪꯉꯁꯤ. ꯑꯅꯤꯗꯨ ꯌꯥꯏꯐꯕꯤꯒꯤ ꯀꯥꯗ ꯂꯥꯛꯏ. ꯌꯥꯏꯐꯕꯤꯅ ꯁꯨꯝ ꯂꯥꯛꯏꯔꯣ ꯅꯠꯇ꯭ꯔꯒ ꯊꯕꯛꯀ ꯂꯩꯕ꯭ꯔꯣ? ꯂꯥꯛ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ? ꯌꯥꯏꯐꯕꯤꯅ ꯅꯣꯛꯑꯒ ꯄꯦꯟꯖꯩꯌꯦ ꯅꯪꯁꯤꯗꯤꯕ. ꯍꯣ ꯌꯥꯔꯦ ꯅꯪ ꯉꯝꯖꯔꯣ. ꯀꯂꯝꯕꯤꯌꯥꯅ ꯑꯃꯨꯛ ꯌꯥꯏꯐꯕꯤꯗ ꯌꯦꯡꯂꯒ ꯆꯤꯡꯂꯦꯝꯕꯅ ꯕ꯭ꯂꯣꯛ ꯍꯥꯡꯉꯣ ꯍꯥꯏꯔꯛꯏ. ꯅꯣꯛꯂꯝꯕ ꯌꯥꯏꯐꯕꯤꯗꯨ ꯁꯠ ꯍꯟꯖꯤꯟꯈꯤ. ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯅ ꯚꯥꯏ ꯑꯩꯁꯤ ꯌꯥꯝ ꯊꯃꯣꯏ ꯀꯟꯕꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯑꯃꯒꯨꯝꯅ ꯎꯔꯝꯒꯗ꯭ꯔꯥ? ꯀꯂꯝꯕꯤꯌꯥꯅ ꯌꯥꯏꯐꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯁꯤꯟꯕꯤꯗꯨꯅ ꯚꯥꯏ ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨ. ꯊꯃꯣꯏ ꯀꯟꯕꯅꯁꯨ ꯍꯦꯟꯅ ꯐꯩ. ꯑꯗꯨꯕꯨ ꯃꯥꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ. ꯅꯪꯅꯁꯨ ꯑꯁꯦꯡꯕ ꯍꯥꯏꯈꯤꯁꯦꯁꯨ ꯌꯥꯗꯦ. ꯅꯪꯕꯨ ꯑꯗꯨꯃꯛ ꯂꯥꯟꯅ ꯎꯈꯤꯅꯤꯌꯦ. ꯌꯥꯏꯐꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯎꯖꯔꯁꯅꯨꯗ. ꯑꯩ ꯃꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯔꯣꯏ. ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯉꯣꯟꯗ ꯑꯋꯥꯕ ꯄꯤꯕꯗꯣ ꯑꯩ ꯄꯥꯝꯗꯦ. ꯑꯩꯁꯨ ꯈꯪꯉꯤ ꯃꯥꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕ. ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯆꯥꯡꯗꯨꯗꯩ ꯑꯩꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯃꯥꯕꯨ ꯅꯨꯡꯁꯤ. ꯅꯨꯃꯤꯠꯇꯣ ꯑꯩ ꯌꯥꯝ ꯍꯔꯥꯎꯈꯤ. ꯀꯨꯏꯅ ꯉꯥꯏꯖꯔꯛꯄ ꯃꯪꯂꯥꯟ ꯃꯪꯐꯥꯎꯅꯔꯦ ꯈꯟꯅ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ. ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯉꯥꯏꯍꯥꯛꯇꯤ ꯀꯥꯎꯔꯦ. ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯠꯀꯤ ꯄꯤꯗꯣ ꯎꯔꯨꯕꯗꯒꯤ ꯄꯨꯟꯁꯤꯒꯤ ꯀꯞꯇꯨꯅ ꯂꯩꯍꯧꯒꯗꯕꯒꯤ ꯁꯔꯨꯛ ꯅꯨꯃꯤꯠꯇꯨ ꯈꯛꯇ ꯀꯞꯂꯒ ꯃꯥꯒꯤ ꯑꯋꯥꯕ ꯄꯨꯝꯕꯗꯣ ꯀꯣꯛꯆꯔꯁꯅꯨ ꯈꯟꯗꯨꯅ ꯑꯩ ꯊꯃꯣꯏ ꯀꯟꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯃꯐꯝꯗ ꯐꯥꯎꯕ ꯑꯩꯒꯤ ꯏꯈꯨꯠꯁꯤꯅ ꯊꯥꯈꯤꯕꯅꯤ. ꯃꯥꯗꯣ ꯑꯩꯉꯣꯟꯗ ꯁꯥꯎꯔꯝꯒꯗ꯭ꯔꯥ? ꯑꯩꯁꯨ ꯏꯁꯥꯁꯦ ꯐꯥꯊꯕꯅ ꯉꯧꯗ꯭ꯔꯦ. ꯃꯥꯅ ꯑꯩꯕꯨ ꯂꯥꯟꯅ ꯈꯜꯂꯝꯒꯅꯤꯀꯣ. ꯀꯂꯝꯕꯤꯌꯥꯁꯨ ꯀꯞꯂꯒ ꯚꯥꯏ ꯁꯦꯕ ꯀꯞꯀꯅꯨꯕ. ꯅꯪꯅ ꯀꯞꯄꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ. ꯌꯥꯏꯐꯕꯤ ꯀꯞꯄ ꯂꯦꯞꯄꯝꯗꯦ. ꯑꯩ ꯋꯥꯔꯦ ꯚꯥꯏ. ꯑꯩꯒꯤ ꯃꯄꯣꯛꯁꯤꯅ ꯑꯁꯨꯛ ꯊꯤꯅ ꯄꯣꯛꯄꯤꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯅ ꯀꯅꯥꯗ ꯀꯩ ꯂꯥꯟꯈꯤꯕꯒꯤ ꯏꯁꯣꯔ ꯃꯥꯅꯁꯨ ꯏꯐꯝꯗꯁꯨ ꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃ ꯏꯀꯣꯛꯇꯛꯇ ꯊꯥꯡꯒꯠꯄꯤꯔꯤꯁꯦ ꯀꯩꯒꯤꯅꯣ ꯚꯥꯏ? ꯑꯩꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯍꯤꯡꯈꯤꯅꯤ ꯍꯥꯏꯕꯁꯨ ꯇꯝꯕ ꯉꯝꯗꯦ. ꯀꯂꯝꯕꯤꯌꯥꯁꯨ ꯌꯥꯏꯐꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯊꯦꯝꯖꯤꯟꯕꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯌꯥꯏꯐꯕꯤꯒꯤ ꯈꯟꯕꯗ ꯀꯞꯂꯝꯃꯤ. ꯆꯠꯅꯕꯤꯅ ꯀꯜꯂꯗ꯭ꯔꯥ ꯇꯥꯏꯕꯪꯒꯤ ꯑꯣꯏꯗ ꯅꯝꯊꯥꯛꯂ ꯅꯪꯒꯤ ꯋꯥꯍꯩ. ꯆꯤꯔꯣꯜ ꯍꯩꯕꯤ ꯅꯪꯒꯤ ꯋꯥꯍꯩꯗꯨꯕꯨ ꯊꯥꯖꯔꯨꯒꯗ꯭ꯔꯥ? ꯁꯤꯔꯅꯤ ꯈꯪꯂꯕ ꯑꯁꯤꯗ ꯑꯁꯤꯕꯗꯒꯤ ꯀꯌꯥꯝ ꯀꯨꯏꯅ ꯅꯥꯊꯩꯕꯕꯨ ꯉꯝꯂꯨꯅꯤ? ꯑꯗꯨꯕꯨ ꯍꯤꯡꯂꯤꯕ ꯃꯇꯝ ꯈꯔꯁꯤꯗ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯍꯩꯗꯤ ꯇꯥꯖꯅꯤꯡꯕꯅꯤ. ꯆꯤꯝꯕꯥꯜ ꯈꯛꯇꯒꯤ ꯋꯥꯍꯩ ꯈꯛꯇ ꯄꯥꯝꯂꯤꯕ꯭ꯔꯥ? ꯅꯠꯇꯦ, ꯃꯗꯨ ꯅꯠꯇꯦ. ꯁꯦꯡꯂꯕ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯅꯨꯡꯁꯤꯕ ꯑꯗꯨꯗꯒꯤ ꯇꯥꯖꯅꯤꯡꯕꯅꯤ. ꯆꯤꯝꯕꯥꯜꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯊꯃꯣꯏꯗ ꯆꯟꯕꯤꯔꯣ ꯅꯍꯥꯛꯀꯤ ꯄꯥꯎꯈꯨꯝ. ꯐꯣꯡꯂꯒꯦ ꯅꯐꯝꯗ ꯊꯃꯣꯏꯁꯤꯅ ꯊꯃꯣꯏꯗꯨꯗ ꯅꯨꯡꯁꯤꯕꯒꯤ ꯄꯥꯎꯈꯨꯝ. ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡ ꯂꯩꯁꯅꯥ ꯃꯅꯝꯃꯒ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯃꯤꯟꯅꯩ. ꯂꯩꯁꯅꯥꯅ ꯏꯅꯝꯃ ꯌꯥꯔꯤꯁꯦ ꯄꯣꯊꯥꯎꯔꯣ. ꯑꯩ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦꯕ.
Thoibicha punna adum lesiminarase yanida. Inama yariba sikhinaba yadabani hojikse awaba thabaksu suba yaba nate. Thoibi Laisnagi wahay aduda nokfai tawduna nungsinari. Aima awaba thabaksu nate yanise. Ado bem jinglembaga wari sanadraba. Laisna machinga do tumthoga. Inama Madumido pura hingchabani. Aina ikai khangdebi amigi saklon logduna ingit mayam pirurabani. Mana su khange khangbidi. Karamba mino khangde masi mise. Thoibi noklaga. Aima Keisham khalunuda. Ma soidana khanglamgani gyan yam tabani jinglembado. Aduna nungsi nungonda kaya may onsinda boyramnida. Ichandane mithoi mihen boyu. Aduga nasana sa matik charba matamda nang tachawga aiganane hairogadabani. Laisna kolik singdu polang aduda hapchali. Aduga makutu phadi amada taithoaga nokfai tawna manamada konsilaga nungsina. Inamase yam nungsiyaba. Inama ai tachawga inamagana pamjaba khuding thongangani. Ai kisu lam heloiba. Ado inama ichase masak yam thun uninge ebo. Thoibi noklaga. Thao mu walida. Tanja aduda thoyenba changlaaga. Noisinaba wari sanaraga le. Bem nangsu exam yaga oire thabaksisu nang khata tahoningde. Nupi macha ama thamasiro. Laisnana tama ai leiringai kaigi mi amuk thamdoino. Awaba thabak subusu nate asigibu inamasi dum senajawka aina thabu yawbinu su yade. Thoibi noklaga. Yes awaba thabak subusu nate basiba. Inama tumuro yare thenkreba. Aisu hayeng nganna coaching chatoini nganna gotpa mu ngamaroida aduna tumurage ko asi haraga laisna kakhatkre thoyenbana Thoibi makut adu sambiraga laose khutu sambige makha kunge harasu aikoro ai leitradi kungano. Thoibina nokfai tawduna phela poni kyam wangdana no ai kisu tawruyi thama isana yam chiksinjei. Thoyenbana mu hone itase sokdoini nangna nakhongna khuda yawdane he ko chinjenbada. Thoibi tabna adubang noklaga. Yes thamugi sidi ai budi ichane hingkibe wani ne. Ai soktana ba haigadra hairaga icha sokani kaina hairisi. Icha nungsibana makhalama nang nungsibana makhalama. Asi haiduna anidu nok noktana tumba chakre. Somdana laisna wakhalda mon khali. Os khalaga dum loiradra nangbu fangnaba nangna ibu nungsibiba khangbinabagi damak nafamdai kai ki khangdabi magi saklonbu loduna nafamdagi nangi thamoidonise. Adubu ichinsimangnadi nafamda haidabana nangi thamoiduda ayaba piningadra haibadi aisu khangde. Adubu yambo nangi thamoida kanagumi matagi saktam taramganuko. Yambungi senglaba thamoida aitegi ohenbiyuko aitegi. Somdana jinglemba khwai mathagi floor duda thabal mabu yingjeduna lei. Jinglemba machinda tapna soli. Yafabe aigi nungsiba nafamda machet ama fawba popa ngamlaroidra. Aigi thamoida fawrakiba wahida nafamda phongkibaduna ibanise ngasidi lapnareko. Naksinage khana thangsinaloba khongthang nangi thamoidagidi aigi nungsiba machet amata yawdabanina aibu lamna inthopire. Adubu ai waraudi ai kaisu warauba leite. Aingonda fawriba nungsibase nafamda fawdaba yade hairnasu ai khankide. Adubu yafabe aina nangbo asuki mati khanjaba ningjabase nang nongmadi soidana khanglakkaniko. Asumna nongmadagi nini dagi humni matamdi hawkiba khangaude. Yaifabidi school karakidre jinglemba nungaitabadi fawi mana maram oiraga laglarudra haina adum khalli. Adubu mahaksu exam gidama khanbana masadu kaya sangdabana yaifabigi wakhal kaya khalludre. Adubu tumlamdai khudingidi adum ningsinjarami. Asumna exam su loikre result haidokpa numituni jinglemba second position yawraklami. Ratanshu magi marumapangsinga punduna party tawrami.
ꯆꯤꯡꯂꯦꯝꯕꯒꯤꯁꯨ ꯃꯔꯨꯞ ꯃꯄꯥꯡ ꯁ꯭ꯀꯨꯜꯒꯤ ꯃꯃꯥꯟꯅꯕꯤ ꯄꯨꯟꯅ ꯄꯥꯔꯇꯤꯗꯨꯗ ꯁꯔꯨꯛ ꯌꯥꯔꯝꯃꯤ꯫ ꯂꯩꯁꯅꯥꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯌꯥꯝ ꯃꯔꯥꯡ ꯇꯧꯕꯅꯤꯅ ꯆꯤꯡꯂꯦꯝꯕꯁꯨ ꯃꯃꯥꯟꯅꯕꯈꯩꯅ ꯂꯩꯕ ꯑꯗꯨꯗ ꯄꯥꯛꯅ ꯂꯥꯛꯂꯝꯗꯦ꯫ ꯇꯁꯦꯡꯅ ꯂꯩꯁꯅꯥ ꯉꯁꯤꯗꯤ ꯆꯤꯡꯂꯦꯝꯕꯗ ꯅꯨꯡꯁꯤ ꯐꯣꯡꯂꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯊꯪ ꯃꯇꯝꯗꯤ ꯍꯧꯈꯤꯕꯅ ꯆꯥꯛꯁꯨ ꯆꯥꯅꯔꯦ, ꯃꯤ ꯃꯊꯪ ꯍꯟꯕꯁꯨ ꯌꯥꯎꯅꯩ꯫ ꯈꯔ ꯑꯃꯗꯤ ꯂꯩ, ꯆꯤꯡꯂꯦꯝꯕ ꯁ꯭ꯀꯨꯜꯒꯤ ꯃꯃꯥꯟꯅꯕꯈꯩꯗꯨ ꯂꯣꯏꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯊꯤꯟꯇꯣꯛꯂꯨꯔꯒ ꯂꯥꯛꯄꯗ ꯂꯩꯁꯅꯥꯒ ꯄ꯭ꯔꯤꯌꯥꯒꯅ ꯐꯝꯂꯤꯕꯗꯨꯗ ꯆꯪꯁꯤꯜꯂꯛꯑꯒ, ꯅꯣꯏꯅꯤꯁꯨ ꯆꯠꯂꯗꯣꯏꯔꯣ? ꯄ꯭ꯔꯤꯌꯥꯅ, ꯚꯥꯏ ꯑꯩꯗꯤ ꯆꯠꯂꯗꯧꯅꯦ, ꯑꯗꯣ ꯂꯩꯁꯅꯥꯁꯦ ꯂꯧꯕ ꯂꯥꯛꯇ꯭ꯔꯤ, ꯃꯣꯏ ꯏꯅꯝꯃꯗꯨꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ ꯍꯥꯏ, ꯑꯗꯣ ꯃꯣꯏ ꯇꯥꯃꯣꯗꯨꯁꯨ ꯐꯔꯛ ꯇꯥꯔꯦ, ꯅꯃꯥꯟꯅꯕꯤꯒ ꯂꯥꯛꯃꯤꯟꯅꯔꯣꯅ ꯍꯥꯏ, ꯑꯗꯣ ꯑꯩꯒ ꯃꯥꯒꯗꯤ ꯂꯝꯕꯤꯁꯨ ꯇꯣꯡꯉꯥꯜꯂꯦ, ꯑꯩꯁꯨ ꯏꯊꯟꯇꯅꯤꯅ ꯐꯔꯛ ꯑꯃ ꯇꯥꯔꯦ, ꯑꯗꯨꯅꯅꯦ꯫ ꯆꯤꯡꯂꯦꯝꯕ ꯍꯥꯏꯐꯦꯠ ꯂꯩꯁꯅꯥꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯇꯞꯅ, ꯂꯩꯁꯅꯥ ꯇꯞꯅ ꯆꯤꯡꯂꯦꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯆꯤꯡꯂꯦꯝꯕ ꯉꯁꯤꯒꯤ ꯂꯩꯁꯅꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯉꯛꯂꯝꯃꯤ꯫ ꯍꯥꯟꯅꯒꯤ ꯃꯥꯕꯨ ꯍꯦꯛ ꯎꯕꯒ ꯀꯧꯉꯥꯡ ꯇꯧꯏ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕ ꯑꯃꯨꯛ ꯄ꯭ꯔꯤꯌꯥꯗ ꯑꯣꯟꯁꯤꯜꯂꯒ, ꯚꯥꯏ ꯅꯪ ꯑꯗꯨꯝ ꯆꯠꯄ ꯌꯥꯗꯣꯏ ꯑꯣꯏꯔꯗꯤ ꯆꯠꯂꯨꯔꯣ, ꯑꯩ ꯂꯩꯁꯅꯥꯁꯦ ꯊꯤꯟꯕꯤꯔꯒꯦ꯫ ꯂꯩꯁꯅꯥ ꯇꯞꯅ, ꯌꯥꯅꯤꯌꯦ, ꯑꯩ ꯑꯗꯨꯝ ꯑꯣꯇꯣꯗ ꯆꯠꯈꯤꯒꯦ꯫ ꯄ꯭ꯔꯤꯌꯥꯅ ꯂꯩꯁꯅꯥꯗ ꯈꯨꯖꯤꯟꯅ ꯇꯞꯅ ꯁꯤꯛꯏ꯫ ꯂꯩꯁꯅꯥ ꯈꯪꯕꯣꯏ ꯀꯩꯕꯣꯏ, ꯑꯌꯣꯃ! ꯆꯤꯡꯂꯦꯝꯕꯅ, ꯀꯩꯗꯧꯔꯒꯦ? ꯂꯩꯁꯅꯥ ꯄ꯭ꯔꯤꯌꯥꯗ ꯁꯨꯛꯂꯒ ꯌꯦꯡꯉꯤ, ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯗ ꯑꯃꯨꯛ ꯌꯦꯡꯂꯛꯑꯒ, ꯀꯩꯝ ꯇꯧꯗꯦꯗ, ꯁꯨꯝ ꯀꯛꯆꯦꯡ ꯑꯃꯅ ꯆꯤꯛꯄ, ꯑꯗꯨꯒꯤꯅꯦ꯫ ꯄ꯭ꯔꯤꯌꯥꯅ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯆꯤꯡꯂꯦꯝꯕꯅ, ꯍꯣꯏ꯫ ꯄ꯭ꯔꯤꯌꯥ ꯄ꯭ꯔꯞ ꯍꯧꯒꯠꯂꯒ ꯊꯣꯡꯖꯤꯟ ꯌꯧꯔꯝꯗꯥꯏ ꯑꯗꯥꯏꯗ ꯑꯣꯟꯊꯣꯛꯑꯒ ꯂꯩꯁꯅꯥꯗ ꯃꯤꯠꯆꯤ ꯑꯃ ꯈꯠꯂꯝꯃꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯠꯈꯤ꯫ ꯆꯤꯡꯂꯦꯝꯕꯗꯤ ꯄ꯭ꯔꯤꯌꯥꯅ ꯇꯧꯔꯝꯃꯤꯕ ꯑꯗꯨ ꯀꯩꯁꯨ ꯎꯔꯝꯗꯦ, ꯃꯥꯒꯤ ꯃꯇꯨꯡ ꯑꯣꯏꯕꯅꯤꯅ꯫ ꯆꯤꯡꯂꯦꯝꯕꯅ, ꯂꯩꯁꯅꯥ ꯂꯥꯛꯑꯣ ꯊꯤꯟꯕꯤꯔꯒꯦ꯫ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯊꯤꯟꯕꯤꯔꯝꯃꯣ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯑꯒ ꯂꯥꯛꯂꯝꯃꯤ꯫ ꯃꯤ ꯈꯔ ꯆꯤꯛꯄ ꯂꯝꯍꯥꯡꯑꯣꯏ ꯀꯩꯑꯣꯏ ꯇꯧꯕ ꯃꯐꯝ ꯑꯗꯥꯏꯗ ꯂꯩꯁꯅꯥꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯨ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯇꯞꯅ ꯈꯥꯝꯃꯤ꯫ ꯆꯤꯡꯂꯦꯝꯕ ꯂꯩꯁꯅꯥꯗ ꯌꯦꯡꯂꯛꯑꯒ, ꯀꯩꯗꯧꯔꯒꯦ ꯂꯩꯁꯅꯥ? ꯂꯩꯁꯅꯥ ꯀꯩꯁꯨ ꯈꯨꯝꯗꯅ ꯒꯥꯔꯤ ꯑꯗꯨꯗꯩ ꯀꯨꯝꯊꯈꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯀꯨꯝꯊꯔꯛꯏ, ꯑꯗꯨꯒ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ, ꯀꯩꯗꯧꯔꯒꯦ? ꯂꯩꯁꯅꯥ ꯇꯞꯅ, ꯌꯥꯝꯕꯣ, ꯑꯩ ꯌꯥꯝꯕꯨꯡꯗ ꯋꯥꯐꯝ ꯑꯝꯇ ꯍꯥꯏꯖꯒꯦ꯫ ꯆꯤꯡꯂꯦꯝꯕ ꯂꯩꯁꯅꯥꯗ ꯌꯦꯡꯂꯛꯑꯒ, ꯍꯥꯏꯌꯨ, ꯀꯩ ꯋꯥꯅꯣ? ꯂꯩꯁꯅꯥ ꯇꯞꯅ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯍꯣꯟꯇꯣꯛꯑꯒ ꯊꯧꯅꯥ ꯄꯨꯝꯕ ꯈꯣꯝꯖꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯌꯥꯝꯕꯣ, ꯑꯩꯁꯦ ꯏꯀꯥꯏ ꯈꯪꯗꯕꯤ ꯊꯧꯉꯝꯕꯤꯅꯦꯗꯤ ꯈꯟꯕꯤꯅꯨ, ꯑꯗꯨꯕꯨ ꯌꯥꯝꯕꯣ, ꯑꯩꯅꯁꯨ ꯀꯨꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ ꯅꯐꯝꯗ ꯐꯣꯡꯗꯣꯛꯀꯦ ꯈꯟꯖꯔꯛꯈꯤ, ꯑꯗꯨꯕꯨ ꯌꯥꯝꯕꯨꯡꯅꯗꯤ ꯀꯩꯁꯨ ꯈꯪꯕꯤꯈꯤꯗꯦ꯫ ꯑꯩꯁꯨ ꯌꯥꯝꯕꯨꯡꯗ ꯍꯥꯏꯅꯤꯡꯕ ꯋꯥ ꯃꯌꯥꯝ ꯂꯩꯔꯕꯁꯨ ꯍꯥꯏꯖꯕ ꯉꯝꯈꯤꯗꯦ꯫ ꯌꯥꯝꯕꯨꯡꯅ ꯀꯩꯁꯨ ꯈꯟꯗꯕꯤ ꯂꯩꯈꯤꯕꯗꯨꯗ ꯀꯩꯁꯨꯁꯨ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯣ ꯌꯥꯝꯕꯣ, ꯑꯩ ꯉꯁꯤꯗꯤ ꯍꯥꯏꯔꯒꯦ ꯈꯟꯅ ꯑꯩ ꯂꯥꯛꯂꯕꯅꯤ꯫ ꯑꯩ ꯌꯥꯝꯕꯨꯡꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯑꯩꯅ ꯌꯥꯝꯕꯨꯡꯕꯨ ꯈꯟꯖꯔꯛꯏꯁꯦ ꯌꯥꯝ ꯀꯨꯏꯔꯦ, ꯑꯗꯨꯕꯨ ꯌꯥꯝꯕꯨꯡꯒꯤ ꯊꯃꯣꯏꯗꯨꯅ ꯀꯩ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯅꯤ ꯈꯟꯕꯗ ꯑꯩ ꯍꯥꯏꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯆꯤꯡꯂꯦꯝꯕ ꯂꯩꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯂꯩꯁꯅꯥ ꯃꯃꯥꯏ ꯑꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯑꯒ ꯆꯤꯡꯂꯦꯝꯕꯗ ꯃꯄꯤ ꯏꯔꯥꯆꯦꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯗꯨꯅ, ꯌꯥꯝꯕꯣ, ꯄ꯭ꯂꯤꯖ, ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯌꯥꯝꯕꯨꯡꯅꯁꯨ ꯑꯦꯛꯁꯦꯞ ꯇꯧꯕꯤꯌꯨ, ꯑꯩ ꯌꯥꯝꯕꯨꯡꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ꯫ ꯆꯤꯡꯂꯦꯝꯕ ꯇꯞꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯈꯤ, ꯑꯗꯨꯒ, ꯂꯩꯁꯅꯥ, ꯑꯩ ꯅꯪꯕꯨ ꯃꯔꯨꯞ ꯑꯃꯒꯨꯝ ꯈꯜꯂꯤ, ꯃꯔꯨꯞꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯑꯩ ꯅꯪꯉꯣꯟꯗ ꯁꯥꯎꯗꯦ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯊꯃꯣꯏꯗꯒꯤ ꯍꯧꯔꯛꯄꯅꯤ, ꯑꯩ ꯈꯪꯉꯤ, ꯃꯁꯤꯗ ꯁꯥꯎꯔꯨꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯇꯦ, ꯅꯪ ꯋꯥꯔꯧꯒꯅꯨ, ꯑꯗꯨꯒ ꯑꯩꯗꯤ ꯃꯥ ꯅꯠꯇꯕ ꯀꯅꯥꯁꯨ ꯌꯦꯡꯉꯣꯏ, ꯃꯥ ꯅꯠꯇꯕ ꯀꯅꯥꯕꯨꯁꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯊꯝꯅꯤꯡꯗꯦ꯫ ꯂꯩꯁꯅꯥ ꯃꯄꯤꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯥꯔꯛꯏ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯌꯥꯝꯕꯣ, ꯑꯩ ꯄꯦꯜꯂꯦ, ꯌꯥꯝꯕꯨꯡꯗꯒꯤ ꯑꯁꯦꯡꯕ ꯈꯪꯅꯤꯡꯕꯅꯤ, ꯑꯗꯨꯃꯛꯅꯁꯨ ꯑꯩ ꯌꯥꯝꯕꯨꯡꯗ ꯍꯥꯏꯖꯈꯤꯕꯅꯤ, ꯑꯩ ꯄꯦꯜꯂꯦ, ꯑꯩ ꯌꯥꯝ ꯄꯦꯜꯂꯦ꯫
ꯌꯥꯝꯕꯨꯡꯗ ꯀꯩꯁꯨ ꯁꯥꯎꯅꯤꯡꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯌꯥꯝꯕ ꯑꯩ ꯋꯥꯍꯪ ꯑꯃꯇꯗꯤ ꯍꯪꯖꯒꯦ ꯌꯥꯝꯕꯨꯡꯅ ꯁꯦꯡꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯒꯗ꯭ꯔꯥ ꯆꯤꯡꯂꯦꯝꯕ ꯇꯞꯅ ꯍꯪꯉꯣ ꯂꯩꯁꯅꯥ ꯃꯄꯤꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯐꯠ ꯇꯩꯊꯣꯛꯑꯒ ꯌꯥꯝꯕ ꯌꯥꯏꯐꯕꯤꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯆꯤꯡꯂꯦꯝꯕ ꯇꯞꯅ ꯂꯩꯁꯅꯥꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯅꯨꯡꯁꯤ ꯃꯥ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯗꯅ ꯂꯥꯛꯂꯤꯕꯁꯦ ꯑꯩꯅ ꯃꯥꯒꯤꯗꯃꯛꯇ ꯀꯩꯁꯨ ꯉꯝꯂꯣꯏꯗꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯑꯩꯒꯤꯗꯃꯛꯇ ꯀꯩꯁꯨ ꯈꯟꯕꯤꯗꯦ ꯑꯗꯨꯕꯨ ꯑꯩ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯋꯥꯔꯧꯗꯦ ꯑꯩꯅꯗꯤ ꯑꯗꯨꯃꯛ ꯅꯨꯡꯁꯤꯒꯦ ꯃꯥꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯁꯨ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯗꯨꯃꯛ ꯑꯩ ꯉꯥꯏꯒꯅꯤ ꯂꯩꯁꯅꯥ ꯆꯤꯡꯂꯦꯝꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯀꯥꯏꯔꯕ ꯊꯃꯣꯏꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯆꯦꯠ ꯊꯣꯛꯅ ꯀꯥꯏꯔꯦ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯗꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯌꯥꯝꯕ ꯑꯩ ꯄꯦꯜꯂꯦ ꯌꯥꯝꯕꯨꯡꯅ ꯌꯥꯏꯐꯕꯤꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯖꯕꯁꯤ ꯎꯕꯗ ꯌꯥꯏꯐꯕꯤꯅꯁꯨ ꯁꯣꯏꯗꯅ ꯈꯪꯕꯤꯔꯛꯄ ꯑꯣꯏꯔꯁꯅꯨ ꯐꯔꯦ ꯊꯦꯡꯈ꯭ꯔꯅꯤ ꯆꯠꯂꯁꯤ ꯆꯤꯡꯂꯦꯝꯕ ꯂꯩꯁꯅꯥꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯋꯥ ꯑꯃꯇ ꯉꯥꯡꯗ ꯂꯩꯁꯅꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯊꯅꯝꯕꯤꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯇꯁꯦꯡꯅ ꯂꯩꯁꯅꯥ ꯊꯃꯣꯏ ꯀꯥꯏꯔꯦ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯆꯤꯡꯂꯦꯝꯕꯗ ꯅꯨꯡꯁꯤ ꯐꯣꯡꯂꯔꯣꯏ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯕꯁꯨ ꯆꯤꯡꯂꯦꯝꯕꯒꯤ ꯅꯤꯡꯕꯗꯤ ꯊꯨꯡꯍꯜꯂꯒꯦ ꯈꯟꯗꯨꯅ ꯌꯥꯏꯐꯕꯤꯕꯨ ꯊꯤꯕ ꯍꯧꯔꯛꯂꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯁꯅꯥ ꯌꯥꯏꯐꯕꯤ ꯍꯣꯏꯗ ꯂꯥꯛꯏ ꯂꯩꯁꯅꯥ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ ꯇꯝꯐꯥ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯏꯕꯦꯝꯃ ꯀꯅꯥ ꯍꯪꯕꯅꯣ ꯌꯨꯝꯁꯤꯕꯨ ꯌꯥꯏꯐꯕꯤꯒꯤ ꯃꯥꯅꯦ ꯏꯕꯦꯝꯃ ꯀꯥꯈꯠꯂꯣ ꯁꯤꯗ ꯐꯝꯃꯁꯦ ꯑꯗꯨꯒ ꯃꯃꯥ ꯌꯥꯏꯐꯕꯤ ꯂꯩꯈꯤꯕ꯭ꯔꯣ ꯇꯝꯐꯥ ꯇꯞꯅ ꯐꯝꯊꯔꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯂꯩꯁꯅꯥ ꯇꯝꯐꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯛꯅ ꯑꯃꯗꯤ ꯆꯤꯡꯅꯅ ꯌꯦꯡꯂꯒ ꯃꯃꯥ ꯌꯥꯏꯐꯕꯤꯕꯨ ꯀꯥꯏꯗ ꯂꯩꯈꯤꯒꯦ ꯇꯝꯐꯥ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯏꯕꯦꯝꯃ ꯅꯪꯒꯤ ꯃꯔꯨꯞꯀꯤ ꯃꯔꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯇꯝꯕꯤꯔꯝꯂꯦ ꯄꯣꯛꯂꯛꯄꯗꯒꯤ ꯅꯤꯡꯕ ꯊꯨꯡꯗꯦ ꯆꯥꯅꯤꯡꯕ ꯆꯥꯕ ꯐꯪꯗꯦ ꯁꯦꯠꯅꯤꯡꯕ ꯁꯦꯠꯄ ꯐꯪꯗ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯅ ꯂꯥꯡꯗꯅ ꯂꯩꯖꯕ ꯑꯗꯨꯗ ꯑꯃꯠꯇ ꯌꯥꯎꯕ ꯇꯧꯗꯅ ꯃꯁꯥꯅ ꯃꯁꯥ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯒꯅꯤ ꯈꯟꯅ ꯍꯣꯠꯅꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯁꯤ ꯍꯥꯏꯔꯒ ꯇꯝꯐꯥ ꯃꯆꯤꯟꯗꯨ ꯐꯤꯅ ꯃꯦꯜꯂꯒ ꯀꯞꯄꯛꯏ ꯂꯩꯁꯅꯥꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯃꯃꯥ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯌꯥꯏꯐꯕꯤ ꯀꯩꯗꯧꯔꯒꯦ ꯇꯝꯐꯥ ꯇꯞꯅ ꯑꯩꯒꯤ ꯏꯆꯥꯗ ꯍꯞꯇꯥ 2 ꯁꯨꯔꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤꯕ ꯌꯨꯝꯁꯤꯗꯕꯨ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦꯗ ꯃꯃꯥ ꯀꯩ ꯑꯣꯏꯅ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯇꯝꯐꯥ ꯀꯞꯅ ꯕꯦꯝꯃ ꯑꯩꯒꯤ ꯏꯆꯥꯗ ꯑꯁꯤꯕ ꯀꯧꯕ ꯂꯥꯏ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯅꯕꯒꯤꯗꯃꯛ ꯈꯨꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕ ꯅꯤꯡꯕ ꯊꯨꯡꯗꯕ ꯑꯃ ꯂꯩꯕꯅ ꯃꯍꯥꯛ ꯊꯥꯗꯣꯛꯄ ꯉꯝꯗ ꯋꯥꯅ ꯑꯋꯥꯃꯩꯆꯥꯛ ꯈꯥꯡꯅ ꯂꯩꯔꯤ ꯃꯥꯅ ꯅꯥꯔꯤꯕ ꯑꯅꯥꯕꯁꯦ ꯆꯍꯤ 3ꯃꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯅꯥꯕꯗ ꯅꯥꯏ ꯍꯥꯏꯕ ꯇꯧꯗ ꯃꯊꯟꯇ ꯈꯪꯖꯤꯟꯖꯈꯤ ꯍꯟꯗꯛꯇꯤ ꯈꯅꯥꯎ ꯅꯥꯏ ꯍꯥꯏꯕꯗꯣ ꯀꯨꯏꯗ꯭ꯔꯤ ꯊꯥ 5ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯌꯦꯡꯂꯨꯕꯅꯤ ꯈꯅꯥꯎ ꯃꯅꯨꯡꯗ ꯄꯣꯝꯃꯝꯕꯗ ꯃꯇꯝ ꯆꯥꯅ ꯂꯥꯛꯂꯝꯂꯒꯗꯤ ꯀꯟꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯀꯨꯏꯁꯜꯂꯛꯑꯕꯅꯤꯅ ꯀꯦꯟꯁꯔ ꯑꯣꯜꯂꯦ ꯍꯥꯏꯔꯛꯏ ꯂꯩꯁꯅꯥ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯃꯆꯤꯟꯗ ꯇꯞꯅ ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯄꯤ ꯂꯩꯁꯅꯥꯁꯨ ꯀꯞꯄꯒ ꯃꯃꯥ ꯂꯥꯛꯑꯣꯁꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯠꯁꯤ ꯇꯝꯐꯥ ꯃꯄꯤꯗꯨ ꯇꯩꯊꯣꯛꯑꯒ ꯆꯠꯁꯤ ꯑꯩꯁꯨ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯝꯕꯅꯤ ꯉꯥꯏꯈꯣꯀꯣ ꯏꯃꯥ ꯁꯣꯁꯦ ꯑꯝꯇ ꯂꯣꯜꯂꯝꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯣ ꯂꯣꯜꯂꯕ ꯃꯇꯨꯡ ꯂꯩꯁꯅꯥ ꯑꯃꯗꯤ ꯇꯝꯐꯥ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏ ꯌꯥꯏꯐꯕꯤꯅ ꯂꯩꯔꯤꯕ ꯔꯨꯝꯗ ꯂꯩꯁꯅꯥ ꯆꯪꯂꯛꯏ ꯍꯦꯛ ꯆꯪꯂꯛꯄꯒ ꯎꯔꯦ ꯌꯥꯏꯐꯕꯤ ꯑꯁꯤꯕ ꯑꯃꯒꯨꯝ ꯐꯤꯕꯝ ꯀꯥꯏꯅ ꯃꯃꯤꯠ ꯏꯀꯨꯠ ꯀꯨꯠꯁꯤꯟ ꯃꯌꯥ ꯏꯀꯪ ꯀꯪꯁꯤꯟ ꯀꯨꯆꯨꯁꯨ ꯇꯥꯏꯐꯦꯠ ꯇꯥꯅ ꯕꯦꯠ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯗꯨ ꯅꯥꯀꯟꯗ ꯀꯂꯝꯕꯤꯌꯥꯗꯨ ꯐꯝꯂꯒ ꯂꯩ ꯂꯩꯁꯅꯥ ꯂꯥꯛꯄ ꯎꯕꯗ ꯂꯩꯁꯅꯥ ꯆꯪꯉꯣ ꯂꯥꯎ ꯂꯩꯁꯅꯥ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯌꯥꯏꯐꯕꯤꯗ ꯌꯦꯡꯂꯒ ꯂꯩ
ꯌꯥꯏꯐꯕꯤ ꯇꯞꯅ ꯇꯞꯅ ꯃꯃꯤꯠꯇꯨ ꯄꯥꯡꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯂꯩꯁꯅꯥꯗ ꯌꯦꯡꯂꯒ ꯂꯩꯁꯅꯥ ꯐꯝꯃꯣ. ꯂꯩꯁꯅꯥ ꯐꯝꯊꯩ ꯑꯗꯨꯒ ꯌꯥꯏꯐꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯎꯞꯁꯤꯜꯂꯒ ꯀꯞꯂꯛꯏ. ꯌꯥꯏꯐꯕꯤ ꯅꯪꯅ ꯇꯧꯔꯝꯃꯤꯁꯤ ꯀꯩꯅꯣ ꯍꯥ? ꯀꯩꯅꯣꯕꯁꯦ? ꯅꯪ ꯅꯥꯕ ꯐꯔꯣ. ꯑꯗꯨꯒꯅꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯁ꯭ꯀꯨꯜ ꯀꯥꯔꯗꯣꯏꯅꯤ. ꯅꯪꯗꯤ ꯁ꯭ꯀꯨꯜꯁꯨ ꯀꯥꯔꯛꯇꯦ. ꯀꯩꯒꯤꯅꯣꯕ? ꯅꯪ ꯁꯨꯃꯥꯏꯅ ꯂꯩꯕ ꯌꯥꯔꯣꯏꯕ. ꯑꯁꯨꯝꯕ ꯁꯛꯇꯝꯁꯦ ꯑꯣꯏꯒꯅꯨ. ꯑꯩ ꯌꯥꯝ ꯋꯥꯏ. ꯌꯥꯏꯐꯕꯤ. ꯌꯥꯏꯐꯕꯤ ꯇꯞꯅ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯊꯥꯡꯒꯠꯂꯛꯑꯒ ꯂꯩꯁꯅꯥꯒꯤ ꯃꯃꯥꯏꯗ ꯅꯥꯜꯂꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯩꯅꯣ ꯑꯩ ꯅꯥꯕ ꯐꯔꯗꯕꯅꯤ. ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯑꯗꯨꯃꯥꯏ ꯀꯞꯀꯅꯣꯕꯁꯦ. ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯛ ꯑꯃꯨꯛ ꯈꯨꯔꯛꯏ. ꯂꯩꯁꯅꯥ ꯄꯥꯈꯠꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯦ ꯌꯥꯏꯐꯕꯤ ꯑꯩ ꯀꯞꯇ꯭ꯔꯦ. ꯅꯪ ꯋꯥ ꯉꯥꯡꯒꯅꯨꯕꯁꯦ. ꯇꯞꯅ ꯇꯨꯝꯊꯣꯛꯑꯣ. ꯌꯥꯏꯐꯕꯤꯁꯨ ꯇꯞꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯇꯨꯝꯈ꯭ꯔꯦ. ꯂꯩꯁꯅꯥ ꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯑꯒ ꯄꯦꯟꯅ ꯀꯞꯆꯩ. ꯉꯥꯏꯍꯥꯛ ꯀꯞꯂꯕ ꯇꯨꯡꯗ ꯃꯄꯤꯁꯤꯡꯗꯨ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯗ ꯀꯣꯜ ꯇꯧꯔꯛꯏ. ꯆꯤꯡꯂꯦꯝꯕꯅ ꯍꯜꯂꯣ. ꯂꯩꯁꯅꯥ ꯃꯈꯣꯜ ꯑꯗꯨ ꯐꯥꯖꯤꯜꯂꯒ ꯌꯥꯝꯕ ꯅꯪ ꯔꯥꯖ ꯍꯣꯁꯄꯤꯇꯥꯜꯗ ꯑꯝꯇ ꯂꯥꯛꯄꯤꯌꯨ. ꯆꯤꯡꯂꯦꯝꯕ ꯂꯩꯁꯅꯥꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯍꯣꯏ ꯂꯥꯛꯀꯦ. ꯑꯗꯣ ꯀꯩꯗꯧꯔꯒꯦ? ꯅꯪ ꯀꯞꯄꯤꯔꯣ? ꯂꯩꯁꯅꯥ ꯍꯦꯟꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯋꯥꯅ ꯐꯥꯖꯤꯜꯂꯒ ꯀꯩꯝ ꯇꯧꯗꯦ ꯑꯝꯇ ꯂꯥꯛꯑꯣ. ꯑꯁꯤ ꯍꯥꯏꯔꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯐꯣꯟ ꯑꯗꯨ ꯐꯠ ꯀꯛꯈ꯭ꯔꯦ. ꯆꯤꯡꯂꯦꯝꯕꯁꯨ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯏ. ꯂꯩꯁꯅꯥꯗ ꯀꯣꯜ ꯇꯧꯔꯛꯏ ꯑꯗꯨꯒ ꯔꯨꯝ ꯅꯝꯕꯔꯗꯨ ꯍꯪꯂꯝꯃꯤ. ꯂꯩꯁꯅꯥꯅꯁꯨ ꯔꯨꯝ ꯅꯝꯕꯔꯗꯨ ꯍꯥꯏꯔꯝꯃꯤ. ꯆꯤꯡꯂꯦꯝꯕꯁꯨ ꯁꯨꯝ ꯌꯦꯡꯂꯒ ꯂꯥꯛꯄꯗ ꯌꯧꯔꯛꯏ ꯑꯗꯨꯒ ꯇꯞꯅ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯃꯥꯅ ꯎꯔꯤꯕ ꯑꯗꯨ ꯉꯛꯅ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ. ꯎꯔꯦ ꯃꯥꯁꯨ ꯐꯤꯕꯝ ꯀꯥꯏꯔꯕ ꯌꯥꯏꯐꯕꯤꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯆꯤꯡꯂꯦꯝꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ. ꯇꯞꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯂꯒ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯛꯏ. ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯂꯩꯁꯅꯥ ꯑꯃꯗꯤ ꯀꯂꯝꯕꯤꯌꯥꯕꯨꯁꯨ ꯀꯩꯁꯨ ꯎꯗꯦ. ꯆꯤꯡꯂꯦꯝꯕ ꯁꯨꯝ ꯆꯪꯁꯤꯜꯂꯛꯑꯒ ꯌꯥꯏꯐꯕꯤꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯔꯛꯏ. ꯌꯥꯏꯐꯕꯤ ꯃꯈꯨꯠ ꯄꯥꯏꯔꯛꯄ ꯑꯗꯨꯗ ꯇꯨꯝꯊꯕ ꯍꯧꯔꯝꯕꯗꯩ ꯇꯞꯅ ꯃꯃꯤꯠꯇꯨ ꯄꯥꯡꯂꯒ ꯌꯦꯡꯂꯛꯄꯗꯗꯤ ꯆꯤꯡꯂꯦꯝꯕ ꯑꯣꯏꯔꯝꯕꯗꯨꯗꯩ ꯇꯞꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ. ꯆꯤꯡꯂꯦꯝꯕ ꯀꯞꯅ ꯌꯥꯏꯐꯕꯤ ꯀꯩꯅꯣ ꯑꯩꯅ ꯉꯁꯤ ꯎꯔꯤꯕ ꯅꯪꯒꯤ ꯁꯛꯇꯝꯁꯤꯕꯣ? ꯁꯦ ꯁꯨꯃꯥꯏ ꯂꯩꯒꯅꯨ. ꯑꯩ ꯂꯩꯐꯝ ꯈꯪꯗꯤꯌꯦ. ꯌꯥꯏꯐꯕꯤ ꯇꯞꯅ ꯑꯗꯨꯃꯛ ꯅꯣꯛꯐꯦꯠ ꯇꯧꯏ. ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯛꯏ ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ. ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯦꯀꯣ ꯆꯤꯡꯂꯦꯝꯕ? ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨ ꯌꯥꯏꯐꯕꯤ. ꯌꯥꯏꯐꯕꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯑꯩ ꯉꯁꯤꯗꯤ ꯅꯐꯝꯗ ꯋꯥꯍꯪ ꯈꯤꯇꯪ ꯍꯪꯖꯒꯦ. ꯆꯤꯡꯂꯦꯝꯕ ꯇꯞꯅ ꯍꯪꯉꯣ. ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯈꯨꯗꯤꯡ ꯄꯤꯔꯒꯦ ꯈꯟꯅ ꯉꯥꯏꯖꯔꯛꯂꯤꯕꯅꯤ. ꯌꯥꯏꯐꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯇꯞꯅ ꯑꯩꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ. ꯆꯤꯡꯂꯦꯝꯕ ꯌꯥꯏꯐꯕꯤꯒꯤ ꯃꯈꯨꯠꯇꯨ ꯍꯦꯟꯅ ꯆꯦꯟꯅ ꯄꯥꯏꯁꯤꯜꯂꯒ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯒꯅꯤ. ꯅꯪꯕꯨ ꯃꯄꯣꯛꯁꯤꯃꯒꯤꯁꯨ ꯀꯥꯎꯕ ꯉꯝꯃꯣꯏ. ꯌꯥꯏꯐꯕꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯗꯨꯗꯤ ꯅꯪ ꯑꯩꯒꯤꯗꯃꯛ ꯀꯩꯗꯧꯕ ꯉꯝꯒꯅꯤ? ꯆꯤꯡꯂꯦꯝꯕ ꯌꯥꯏꯐꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯌꯥꯏꯐꯕꯤ ꯅꯪꯒꯤꯗꯃꯛꯇꯗꯤ ꯑꯩ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯂꯩꯇꯦ. ꯄꯨꯝꯅꯃꯛ ꯉꯝꯒꯅꯤ. ꯅꯪꯒꯤꯗꯃꯛꯇ ꯍꯤꯡꯕꯁꯨ ꯉꯝꯒꯅꯤ. ꯅꯪꯒꯤꯗꯃꯛꯇ ꯈꯨꯗꯛꯁꯤꯗ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯑꯩ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯂꯩꯇꯦ. ꯌꯥꯏꯐꯕꯤ ꯋꯥꯍꯩꯗꯨꯗ ꯃꯄꯤ ꯇꯥꯔꯛꯏ. ꯂꯩꯁꯅꯥꯁꯨ ꯃꯃꯥꯏ ꯑꯣꯟꯊꯣꯛꯑꯒ ꯀꯞꯂꯒ ꯂꯩ. ꯌꯥꯏꯐꯕꯤ ꯇꯞꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯅꯪ ꯌꯥꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯑꯣ. ꯌꯥꯏꯐꯕꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯑꯁꯦꯡꯕꯃꯛꯀꯤꯅꯤ. ꯃꯁꯤ ꯈꯪꯍꯟꯅꯕ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯌꯥꯒꯅꯤ. ꯑꯩꯅ ꯋꯥꯁꯛꯂꯤ. ꯌꯥꯏꯐꯕꯤ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯌꯥꯒꯅꯤ. ꯑꯗꯨꯗꯤ ꯅꯪ ꯑꯩꯅ ꯁꯤꯈ꯭ꯔꯕ ꯃꯇꯝꯗ ꯅꯪꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯍꯜꯂꯣꯏ ꯍꯥꯏꯅ ꯋꯥꯁꯛꯑꯣ. ꯆꯤꯡꯂꯦꯝꯕ ꯌꯥꯏꯐꯕꯤꯗ ꯈꯪꯌꯦꯡꯂꯛꯏ ꯑꯗꯨꯒ ꯌꯥꯏꯐꯕꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤ ꯋꯥꯗꯨꯕꯣ? ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨ. ꯑꯩ ꯅꯨꯡꯉꯥꯏꯇꯦ. ꯅꯪꯅ ꯑꯗꯨꯃꯥꯏ ꯍꯥꯏꯔꯒ ꯑꯩ ꯀꯃꯥꯏꯅ ꯈꯨꯝꯃꯨ ꯍꯥꯏꯕꯅꯣ?
ꯌꯥꯏꯐꯕꯤ ꯀꯞꯅ ꯀꯞꯅ ꯋꯥ ꯑꯃꯒꯁꯨ ꯍꯥꯏꯒꯦ, ꯃꯁꯤꯃꯁꯨ ꯌꯥꯕꯤꯌꯨꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯅꯥꯕꯨ ꯇꯞꯅ ꯀꯧꯔꯛꯏ꯫ ꯂꯩꯁꯅꯥ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯒ ꯌꯥꯏꯐꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ꯫ ꯌꯥꯏꯐꯕꯤꯕꯨ ꯇꯞꯅ ꯍꯧꯒꯠꯄꯤꯔꯒ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯌꯥꯏꯐꯕꯤꯅ ꯂꯩꯁꯅꯥ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯅꯥꯝꯃ ꯅꯥꯝꯃ ꯄꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯩꯅ ꯈꯟꯈꯤꯕ ꯅꯤꯡꯖꯈꯤꯕ ꯑꯁꯤꯃꯇꯪꯗꯤ ꯅꯣꯏ ꯑꯅꯤꯅ ꯊꯨꯡꯍꯟꯕꯤꯌꯨꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯅꯥꯒ ꯆꯤꯡꯂꯦꯝꯕꯒꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯁꯝꯖꯤꯟꯅꯍꯜꯂꯤ ꯑꯗꯨꯒ ꯅꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯅꯣꯏ ꯑꯅꯤꯅ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯁꯦ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯅꯒꯅꯨꯀꯣ꯫ ꯂꯩꯁꯅꯥꯅ ꯌꯥꯏꯐꯕꯤ꯫ ꯆꯤꯡꯂꯦꯝꯕ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯌꯥꯏꯐꯕꯤꯗ ꯌꯦꯡꯖꯔꯒ ꯂꯩ꯫ ꯌꯥꯏꯐꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯆꯤꯡꯂꯦꯝꯕ, ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯐꯝꯗꯒꯤ ꯀꯩꯒꯨꯝꯕ ꯑꯝꯇ ꯅꯤꯖꯒꯦꯕ꯫ ꯆꯤꯡꯂꯦꯝꯕ ꯃꯄꯤ ꯏꯔꯥꯆꯦꯅ ꯑꯃꯨꯛ ꯌꯥꯏꯐꯕꯤꯗ ꯌꯦꯡꯂꯒ ꯅꯤꯔꯣ, ꯅꯪꯅ ꯄꯤꯅꯤ ꯍꯥꯏꯔꯗꯤ ꯑꯩ ꯈꯨꯗꯤꯡꯃꯛ ꯉꯝꯃꯣꯏꯗꯕ ꯂꯩꯇꯦ꯫ ꯌꯥꯏꯐꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯒꯤ ꯏꯐꯝꯗ ꯄꯣꯛꯂꯤꯕ ꯅꯨꯡꯁꯤꯕꯗ ꯂꯩꯁꯅꯥꯗ ꯃꯆꯦꯠ ꯑꯃꯠꯇ ꯋꯥꯠꯇꯅ ꯄꯤꯕꯤꯕ ꯉꯝꯒꯗ꯭ꯔꯥ? ꯆꯤꯡꯂꯦꯝꯕ ꯇꯨꯃꯤꯟꯅ ꯅꯣꯟꯊꯗꯨꯅ ꯂꯩ꯫ ꯌꯥꯏꯐꯕꯤ ꯑꯃꯨꯛ ꯇꯞꯅ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯌꯥꯏꯐꯕꯤ ꯀꯞꯂꯛꯏ꯫ ꯑꯩ ꯈꯪꯉꯤ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯁꯦꯡꯕ ꯅꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯛ ꯈꯨꯔꯛꯏ꯫ ꯀꯪꯈꯨ ꯈꯨꯔꯛꯄꯗꯒꯤ ꯌꯥꯏꯐꯕꯤꯕꯨ ꯍꯤꯞꯍꯜꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯝꯐꯥꯁꯨ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯄꯥꯈꯠꯅ ꯏꯕꯦꯝꯃ, ꯁꯤ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯗꯣꯛꯇꯔ! ꯇꯝꯐꯥ ꯂꯥꯎꯗꯨꯅ ꯗꯣꯛꯇꯔꯕꯨ ꯀꯧꯕ ꯆꯠꯈ꯭ꯔꯦ꯫ ꯌꯥꯏꯐꯕꯤ ꯃꯁꯥ ꯑꯗꯨ ꯊꯦꯛꯇꯣꯔꯛꯏ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯒꯤ ꯃꯈꯨꯠꯇ ꯆꯦꯅ ꯄꯥꯏꯗꯨꯅ ꯃꯃꯤꯠꯇꯨꯅ ꯑꯔꯣꯏꯕ ꯃꯤꯠꯌꯦꯡꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯌꯦꯡꯂꯝꯂꯒ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯟꯈꯤ꯫ ꯆꯤꯡꯂꯦꯝꯕ ꯌꯥꯏꯐꯕꯤ ꯀꯧꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ꯫ ꯀꯂꯝꯕꯤꯌꯥ ꯑꯃꯗꯤ ꯂꯩꯁꯅꯥꯁꯨ ꯀꯞꯂꯛꯏ꯫ ꯑꯣꯏꯈ꯭ꯔꯦ ꯑꯔꯣꯏꯕ, ꯄꯤꯈꯤꯗ꯭ꯔꯦ ꯅꯨꯡꯁꯤꯕꯤ ꯃꯥꯅ ꯅꯤꯖꯕ ꯑꯗꯨꯁꯨ ꯊꯥꯖꯕ ꯄꯤꯕꯤꯈꯤꯗ꯭ꯔꯦ ꯃꯐꯝꯗ ꯅꯨꯡꯁꯤꯕꯁꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕ ꯋꯥꯔꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯄꯨꯟꯁꯤꯒꯤ ꯑꯃꯨꯛ ꯍꯟꯅ ꯎꯔꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ꯫ ꯆꯤꯡꯂꯦꯝꯕ ꯇꯞꯅ ꯃꯈꯣꯟ ꯑꯗꯨ ꯅꯤꯛꯅ ꯌꯥꯏꯐꯕꯤ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯏꯐꯕꯤꯒꯤ ꯃꯁꯥ ꯑꯗꯨ ꯅꯣꯝꯃꯤ꯫ ꯍꯧꯒꯠꯂꯣꯁꯦ, ꯑꯩꯅ ꯅꯤꯖꯕ ꯍꯧꯒꯠꯂꯣꯁꯦ, ꯅꯪꯅ ꯅꯤꯖꯕꯗꯣ ꯑꯩ ꯄꯤꯔꯒꯦ꯫ ꯍꯧꯒꯠꯂꯣꯃꯤ ꯌꯥꯏꯐꯕꯤ꯫ ꯂꯩꯁꯅꯥ ꯀꯞꯅ ꯌꯥꯏꯐꯕꯤ, ꯀꯩꯅꯣ ꯑꯩꯅ ꯎꯔꯤꯕꯁꯤꯕꯣ? ꯅꯪꯕꯨ ꯑꯩꯈꯣꯏ ꯊꯥꯗꯣꯛꯂꯒ ꯆꯠꯂꯣꯏ ꯍꯥꯏꯕꯗꯥꯏꯅꯦ? ꯁ꯭ꯀꯨꯜ ꯀꯥꯔꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯁꯤ ꯍꯧꯒꯠꯂꯣꯃꯤ꯫ ꯀꯂꯝꯕꯤꯌꯥꯁꯨ ꯀꯞꯂꯒ ꯚꯥꯏ, ꯍꯧꯒꯠꯂꯣꯕ, ꯅꯪ ꯂꯩꯇ꯭ꯔꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯁ꯭ꯀꯨꯜ ꯆꯠꯃꯤꯟꯅꯅꯤ? ꯁꯦꯕ, ꯍꯧꯒꯠꯂꯣ꯫ ꯇꯝꯐꯥꯁꯨ ꯗꯣꯛꯇꯔꯒ ꯂꯥꯛꯄꯅꯤ꯫ ꯃꯆꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯃꯪꯂꯝꯕꯗꯒꯤ ꯆꯤꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯀꯣꯜꯂꯒ ꯀꯞꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕ ꯂꯩꯁꯅꯥꯒꯤ ꯄꯥꯝꯕꯣꯝ ꯑꯅꯤꯗꯨ ꯄꯥꯏꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯀꯧꯔꯛꯏꯁꯦ ꯁꯤꯒꯨꯝꯕꯁꯤ ꯎꯅꯕ꯭ꯔꯣ? ꯑꯩꯅ ꯃꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩ ꯃꯥꯒꯤ ꯁꯤꯒꯨꯝꯕꯁꯦ ꯑꯩ ꯎꯕ ꯉꯝꯃꯣꯏꯌꯦ꯫ ꯂꯩꯁꯅꯥꯁꯨ ꯀꯞꯄꯤ꯫ ꯂꯩꯔꯤꯕ ꯗꯣꯛꯇꯔꯈꯩꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯂꯩ꯫ ꯑꯁꯨꯝꯅ ꯌꯥꯏꯐꯕꯤꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯗꯤ ꯑꯉꯥꯎꯕ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯥꯏꯐꯕꯤꯇꯕꯨ ꯁꯣꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗꯅꯤ꯫ ꯄꯄꯥ ꯆꯤꯡꯂꯦꯝꯕ ꯃꯃꯥꯏꯁ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯒ ꯄꯄꯥꯒꯤ ꯁꯅꯥ꯫ ꯌꯥꯏꯄꯨꯕ ꯆꯪꯁꯤꯜꯂꯛꯑꯒ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯄꯄꯥ ꯊꯤꯔꯒ ꯄꯄꯥꯗꯤ ꯁꯤꯗ ꯂꯩꯔꯝꯃꯤꯅꯦ꯫ ꯆꯤꯡꯂꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯃꯥ, ꯄꯄꯥꯁꯦ ꯁꯣꯝꯗ ꯐꯣꯟ ꯂꯥꯛꯄꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕꯅꯤ, ꯑꯗꯣ ꯃꯃꯥꯗꯤ? ꯌꯥꯏꯄꯨꯕꯅ ꯃꯈꯨꯠ ꯑꯗꯨ ꯊꯤꯜꯂꯛꯏ꯫ ꯂꯩꯁꯅꯥꯁꯨ ꯆꯪꯁꯤꯜꯂꯛꯑꯒ
ꯌꯥꯝꯕꯣ ꯑꯩꯗꯤ ꯑꯁꯣꯝꯗ ꯁꯅꯥꯒ ꯌꯥꯝꯕꯨꯡꯒ ꯄꯨꯟꯅ ꯂꯩꯔꯝꯗꯕꯗꯨꯗ ꯀꯣꯏꯊꯤ ꯊꯤꯔꯨꯏꯅꯤ ꯑꯩꯁꯨ ꯐꯣꯟꯗ ꯏꯃꯥꯟꯅꯕ ꯑꯃ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯨꯔꯦ ꯁꯅꯥꯁꯤꯁꯨ ꯍꯧꯖꯤꯛꯇ ꯂꯥꯛꯄꯅꯤ ꯌꯥꯏꯄꯨꯕꯅ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯂꯒ ꯃꯃꯥ ꯂꯥꯛꯑꯣꯕ ꯃꯃꯥ ꯂꯥꯛꯑꯣ ꯑꯁꯤꯗ ꯁꯥꯟꯅꯔꯨꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯆꯤꯡꯂꯦꯝꯕ ꯃꯆꯥꯒ ꯂꯩꯁꯅꯥꯒꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯍꯥꯡꯂꯕ ꯑꯇꯤꯌꯥꯗꯨꯗ ꯌꯦꯡꯈꯠꯆꯗꯨꯅ ꯃꯊꯃꯣꯏꯗ ꯁꯣꯟꯖꯩ ꯌꯥꯏꯐꯕꯤ ꯅꯪꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯂꯩꯔꯤꯉꯩ ꯇꯥꯅꯤꯡꯂꯁꯨ ꯇꯥꯕ ꯐꯪꯈꯤꯗꯕ ꯅꯪꯅ ꯅꯤꯖꯕꯗꯣ ꯑꯩꯅ ꯊꯨꯡꯍꯟꯒꯅꯤ ꯍꯥꯏꯕꯁꯦ ꯅꯐꯝꯗ ꯍꯥꯏꯈꯤꯗ꯭ꯔꯕꯁꯨ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯏꯟꯈꯤꯅꯤ ꯄꯨꯟꯁꯤꯒꯤ ꯅꯪꯅ ꯄꯥꯝꯖꯕ ꯈꯨꯗꯤꯡ ꯑꯩꯅ ꯊꯨꯡꯍꯟꯒꯅꯤ ꯁꯛꯇꯝꯗꯤ ꯃꯥꯡꯈ꯭ꯔꯦ ꯅꯤꯡꯁꯤꯡꯕꯗꯤ ꯂꯩꯔꯤ ꯁꯛꯇꯝꯗꯨꯕꯨ ꯅꯠꯇꯦ ꯅꯨꯡꯁꯤꯈꯤꯕ ꯁꯦꯡꯂꯕ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯊꯃꯣꯏꯗꯨꯕꯨꯅꯤ ꯊꯃꯣꯏꯗ ꯇꯥꯈ꯭ꯔꯕꯅꯤ ꯑꯀꯟꯕ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯀꯌꯥꯅ ꯃꯨꯊꯠꯂꯕꯁꯨ ꯀꯣꯛꯂꯔꯣꯏ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯂꯩꯍꯧꯔꯁꯅꯨ ꯊꯃꯣꯏꯗ ꯂꯦꯡꯗꯅ ꯑꯗꯨꯝ